Napulakan taro maning naman. Get out. Training center. Excellent training center. This is kind of. Yes, you can have this. I am not. Manipur Olympian Park, Manipur miyamda kutsin nabirabla matung Tharum aski makachata janabagidamagta mafamasida Honorable Chief Minister of Manipur Shri N. Biren Singh mafamasida lingsilakli tinbiriba kwaipum namakna lingkatpiraglaga Honorable Chief Minister bu taram no pinabagidamagta nolok na ningsingjari. Mayam na taram nung pigani ngasigi Manipur Olympian Park Miyam da kutsin na bagi tharok da Chief Guest soy na lengshin birakliba Shri N. Biren Singh, the Honorable Chief Minister of Manipur, Honorable Sagaloy Nana, Honorable Minister of Works and Youth Affairs and Sports Government of Manipur Shri Govindas Konthausam, Shri S. Rajan Singh, Honorable MLA, Lamsang Assembly Constituency, and also the Deputy Chairman, State Planning Board, and Shri T.H. Radheshyam Singh, Honorable MLA, Hairok Assembly Constituency, and the President of Manipur Olympic Association. Honorable Sir Singh, Kuidai Sector Linkat Pirak na ba nolok na ning Secretary Department ke officials guide to beginning. Why the homestay? Honorable Minister Zamadi MLA Singh Su Dais Dr. Linkat Pirak na bagi damakta nolok na ning singjari. Respected Chief Secretary, respected DGP, Commissioners, Mayam Su, Linkat Pirak na bagi damakta nolok na ning singjari. She's the only Olympian. Only Olympian. Olympian Singh mang the lingshin binabasuning singjari. A white chair mang the thamjari ba white chair sing asida Olympians amadi Olympian singi imong manung lakpi ba sing na mamang the thamjari ba white chair asida lingshin binabaning singjari.
although a very pride Haizabatare Lamdam Sigi, Shri Pangabam Nilakomol Singh Amadi Shri KHH Toiba Singh. Olympian ani asi dai sa lengkhat pirakna ba ning singjari. Kurumjari, a very good morning, ladies and gentlemen. Department of Youth Affairs and Sports, Government of Manipur gi Maikai degi, lengbirakli ba kwaipum namakpu taram nokchari. Ingkum jalising amaga chamapan marifu mari degi hauduna, malim gi kwai degi chauba, tungan ba masana singi, athoy ohen tanari ba, Olympic Games da Manipur gi sanaroi singna, saruk yarakli, mingchat purakli. Manipur Imalay ba piktak na mangal chawbini. Picture abasu lamdam asigi mapari kaya chawraba laybak singa ling manana lepangamli. Asigum laba magun kayabu saithari ba saktakli ba ahen ba oirak na ba inot haplagada ba adugumba makalgi top laba mafam ni Manipur Olympian Park. And today, the 13th of January 2023, shall forever remain a significant day as our Honorable Chief Minister Shri N. Biren Singh has handed over this park to the people of Manipur, which will open doors to more success and inspiration for our young budding players. Ngasigi Olympian Park kutsinabigi tharamasida dai sa lingsin biriba Honorable Chief Minister, amadi Honorable Ministers, Honorable MLA amadi dignitaries singi mafamda lengyan fi amadi laigi kudol tambagi tanjadu laujari. Lengyan fi amadi buke pibi nabigi damakta noluk na ningsingjari Shri C. Dongil IPS, the Managing Director of Manipur Police Housing, who is also the DG of prison, requesting Shri C. Dongil IPS, MD of Manipur Police Housing, to kindly honor our dignitaries.
Makha taba lingyan fising pibinabagidamakta Kaukachari, Director Youth Affairs and Sports, Shri T. Fulin Meite. Chief Architect of Manipur Police Housing, Shri L. Bankim Chandra, respected Sarsu, Linkat Piraklaga Koi Lengyan Fisi, Kudol Tambina Bigi Damakta, Nolong Naning Singjari. Pumna Mapu Thagachari. Mathanga Sidi, Ngasigi Tauramasi, Hen Namapung Faba, Mai Pak Naba Uinabigidamakta, Ishwargi Mafamda, Tony Jabagaloinana, Tauramgi Mairasi, Chukatpi Nabigidamakta, Nolok Naning Singjari, Ngasigi Chief Case in the Linkson Biriba, Honorable Chief Minister of Manipur, Shri N. Biren Singh, Sarna Lam Luching Biraga, Mayam Daisa Linkson Biriba, Dignitary Singh Su, Loina Biduna, Tauramgi Mairasi, Chukatpi Nabigidamakta Ning Singjari. Thank you everyone once again for the time and presence here. We would be failing on our part if we don't extend a hearty welcome to our dignitaries here. So I would like to request the Principal Secretary of Youth Affairs and Sports, Shri
S.S. Chabra, IAS, to kindly give the welcome address. Requesting you, sir. Chief guest of today's function, Honorable Chief Minister of Manipur, President of the function, Honorable Minister, PWD and Youth Affairs and Sports, Sri Govindas Konthajam, guests of honor, Honorable MLA Sri S. Rajan Singh, Deputy Chairman State Planning Board, and Sri T.H. Radheshyam Singh, President Manipur Olympic Association, all the Honorable Ministers and Honorable MLAs present here, other dignitaries seated on the dais, respected Chief Secretary, DGP, Additional Chief Secretaries, Managing Director, Manipur Police Housing Corporation, and all the senior officers and colleagues present here, all the eminent and champion athletes and sports persons of Manipur, winners of various awards for sporting excellence, be it Padma Bhushan, Padma Shri, Rajiv Gandhi Khel Ratna Award, Arjuna Awards, Dronacharya Award, or Dhyan Chand Award. Dear Olympians, other participating sports persons, sports lovers, officials from Youth Affairs and Sports, Manipur Police Housing Corporation, officials from Manipur Olympic Association and various sports association and Sports Authority of India, eminent guests, media representatives, ladies and gentlemen. A very good morning to all of you. I feel extremely delighted to be present here and feel privileged to be welcoming the August gathering at the handing over ceremony of the prestigious and iconic Manipur Olympian Park to the people of Manipur and the Felicitation of Olympians from Manipur. Sir, with a small population of around 3 million, the state of Manipur boasts of having the highest percentage of sporting heroes for the nation per capita population than any other state in the country. Be it at the national level or at the international level. This includes prestigious international mega sporting events, namely Asian Games, Commonwealth Games, or the Olympic Games. Sir, at the apex level, our small state of Manipur has so far produced 19 Olympians since 1984 Los Angeles Olympic Games. This includes 7 Olympians from hockey, 4 each from boxing and weightlifting, 3 from judo and 1 from archery. Sir, while we are extremely proud of our athletes and honor these 19 Olympians for their extraordinary accomplishment, the state government, under your vision and leadership, has built this first ever Manipur Olympian Park here at SANGAITHEL, where all the Olympians from Manipur are honored with their life-size statues. Sir, your passion and unbounded support to the sports and sports persons are clearly evident to all of us. All the proposals related to sports and sports persons get a positive nod whenever brought to your kind notice. We at the Youth Affairs and Sports Department are very fortunate to have your leadership and vision for the sports of Manipur, sir. Sir, while the park will stand as a testimony of Manipur as the powerhouse of sports and inspire many more budding sporting talents from Manipur, it will also act as an important tourist destination. Sir, your gracing the function today as the chief guest is testimony to your love and passion for sports. I, on behalf of Youth Affairs and Sports and the organizers, warmly welcome you, sir. I would like to extend a very warm welcome to Honorable Minister of Youth Affairs and Sports and Public Works Department and President of today's function, Sri Govindas Konthajam. For us at the department, he has been extremely supportive and positive and always leads from the front whenever any support is needed for youth and sports related matters. A very warm welcome to you, sir, as President of today's function. A very warm welcome to guests of honor, Sri S. Rajan Singh, Deputy Chairman, State Planning Board, and Sri T.H. Radheshyam Singh, President of Manipur Olympic Association, for their presence. I extend warm welcome to all the honorable ministers and honorable MLAs present here and other dignitaries seated on the dais. I would like to extend warm welcome to all the eminent and champion athletes and sports persons of Manipur, winners of various awards for sporting excellence, and their family members present here.
I would like to extend warm welcome to our respected Chief Secretary, DGP, Additional Chief Secretaries, Managing Director, Manipur Police Housing Corporation, and all the senior officers and colleagues present here. A warm welcome to my colleagues from Youth Affairs and Sports, Manipur Police Housing Corporation, officials from Manipur Olympic Association, and various sports association and Sports Authority of India. Eminent guests, media representatives, and all the invitees present here deserve my welcome. May God bless us all, and may God bless the sports of Manipur so that a sports person from Manipur shine even more brilliantly in the times to come. Thank you. Thanking you so very much, sir. Respected Principal Secretary of Youth Affairs and Sports, Sri S.S. Chabra, IAS, for the warm welcome. Thanking you once again. 1984 hauduna tungan ba masana singda Olympic Games da mai paklaglaba saruk yaraklaba ekhoigi mamalyamlaba Olympian singbu ikai khumnabagi tanjadu laujari ngasi mayam na ubiriba park asida ekhoigi Olympian sing asigi hotna jaman uba fangli yamna chautok janingai oireba mafam amani, and we are very thankful to all the Olympians for adding us all in the map of Olympic Games. So ladies and gentlemen, we would like to request our chief guest, the Honorable Chief Minister of Manipur, Shri N. Biren Singh, to kindly honor our Olympians. Oh. Ihan hana mayam na taram no pig the first Olympian of Manipur, Shri Pangabam Nilakamal Singh. Honorable CM will kindly do the honors. First Olympian Manipur gi Shri Pangabam Nilakamal Singh. 1984 gi Los Angeles Games da hockey masana da sarugya kibani Shri Pangabam Nilakamal Singh. Matanda Shri KSH Thoiba Singh. 1988 ke Seoul Games da hockey da sarugya kiba Shri KSH Thoiba Singh. Matgi Olympian Lake Draba Shri N.P. Dinko Singh, 2000 Sydney Games Star Boxing Masana da Sarugya Kiba, Shri N.G. Dingo Singh gi Yumgi Mioy Mako Sinjari. Any family members? Matanga Sinjari T8 Sanamacha Chanu, 2000 Sydney Games, Samadi 2004 Athens Games, weightlifting Sarugya Kiba. Family members amahekta kavkhat pirapayagani masa laktraka su family members lakpiragadi family members aduma kakhat pirakna banding sing jari T8 Sanamacha Chanu. Mathangda Kausin S. Suresh Singh, 2000 Sydney Games, boxing masana da Surya Kiba. Mathangda L. Brojeshwari Devi. L. Brojeshwari Devi, like Dravi, Olympian Asigi, family members, Kakat Pirakani, 2000 Sydney Games star, Judo masana da Surya Kibini. Kausinjari N. Kunjarani Devi. Matangda Kausinjari N. Kunjarani Devi. Mahaki matungda
L. Bombela Devi, Olympian L. Bombela Devi. Mahaki matungda Olympian KH Tombi Devi. KH Tombi Devi. Mathangda Olympian MC Mary Kom. Olympian MC Mary Kom. Mathangda Olympian NG Sonia Chanu. NG Sonia Chanu. 2012 London Games ta weightlifting masana da saruk yabiki NG Sonia Chanu. Mathangda Olympian KH Kothajit Singh. Olympian KH Kothajit Singh. Kothajit Singh Imu Manung Music Singh KH Kothajit Singh 2012 London Games 2016 Rio Games ta hockey masana da saruk yabiki. Mathangda co-century Olympian L. Devendra Singh. Mathanggi co-century Olympian L. Devendra Singh. Mahaki matungda co-century Olympian Sushila Chanu Bukrambam. Susila Chanu Bukrambam. Susila Chanu Bukrambam. Mahaki matungda co-century Olympian Saiko Mirabai Chanu. Family members Lapiragasu. Saiko Mirabai Chanu. 2016 Rio Games, 2020 Tokyo Games da silver medalist panglaglabi Saiko Mirabai Chanu ni. Mathangda co-century Olympian Sushila Likmabam. Mathangda co-century Olympian Sushila Likmabam. (2020) Tokyo Games ta judo masana da saruk yabiki Sushila Likmabam. Mathangda co-century Olympian Chinglen Sana Singh Kangujam. Mathangda co-century Chinglen Sana Singh Kangujam. 2016 Rio Olympics ta hockey masana da saruk yabiki Olympian Chinglen Sana Singh Kangujam. Mathangda co-century Olympian TH Anuradha Chanu. Olympian TH Anuradha Chanu. Last but not the least, Olympian S. Nilakanta Sharma. Olympian S. Nilakanta Sharma. 2020 Tokyo Games ta hockey masana da bronze medalist obiki Olympian S. Nilakanta Sharma. Koi makata na honorable sir ki mafam da ningsing jaba matanga koi memento. Manipur Olympian Park asi Mai Park na sembi sawiba madi supervise obi kibegidamakta khoigi Manipur Police Housing Corporation ki mafam da khoi memento si khutsin nabegi tanjadu mulaujari masi Honorable Chief Minister na Pibi Nabaning Singjari Kokochari Mayam Nataram Nopigani, the Managing Director of Manipur Police Housing, Shri C. Dongil IPS. Memento presented to Shri
C. Dongel IPS, Managing Director, all officers and staff of Manipur Police Housing Corporation Limited on the occasion of handing over of Manipur Olympian Park, SANGAITHEL to the public. With best compliments from Shri N. Biren Singh, the Honorable Chief Minister of Manipur, the 13th of January 2023. Mathangda Kokachari, Parker Constructions ki any representative. Inviting on the stage, Shri Romesh from Parker Constructions. Memento presented to Srinidhi Dugirala, Managing Director, Parker Constructions, on the occasion of handing over of Manipur Olympian Park, SANGAITHEL to the public. With best compliments from Shri N. Biren Singh, Honorable Chief Minister of Manipur, the 13th of January 2023. Mayam pumnamak po amukahan na thagatchari. Tauramasi makha chathajarak po ina. Manipur ki ihan hanba Olympian oibiriba Shri Pangabam Nilakamol Singh, respected Sir Gimafam da, wafam karadang thambina bagid namagta nolok na ningsingjari. Taram nopi gani, the first Olympian of Manipur, Shri Pangabam Nilakamol Singh. Ngasi ko Olympic bahon sabjam nungai haidare. Kusidagi na tu bahai ni lejiti, ay Olympics yam na nungai, aduna Olympic bahon sa Olympic ako gi statue tham na kotra simbi bida muta ko yam nungai. Thank you. Thagachari Shri Pangabam Nilakamol Singh, the first Olympian of Manipur. We're still very proud of you, sir. Matang Damung Singjari Shri KSH Thoiba Singh, 1988 Seoul Games da hockey masana da saruk yabikiba sa busu wafam kara thambina bagi da magta nolok na ning Singjari. Honorable Chief Minister Manipur, Shri N. Biren Singh, Cabinet Minister Singh, MLA Singh, government officers, amadi Mangdaling Sin Biriba, Manipur ki sports ki department ki officer Singh, sports punung sibiba ngasigi invitees kudimak, Tin Biriba Olympic Park asigidamak dinbiriba lam arapati lakpiriba marumapang sing isalise sing khwai khibikpu ahak na hanbada noluksari ngasi ase sumbani Manipur gi itihas da India da thoktaba haibatai Olympic Park Olympian singi park ama Manipur government na maruina khoigi honorable CM na Masimiyam the Lanthok Piba Maruina sportsmen sing the Lanthok Piba Kudol Tobiba say Sanaroya Moina Amadi Olympiana Moina Pondok Pagi Todokna Canola Treyamna Nungaiba Kogi Tamoida Pen by Doibam Toy Loina Magna Harabam Toy Manipurgi Sanaroi Singi Tung the Lakadoriba Kogi Sanaroi Sing Youth Sing the Su Asoba Masi puning thogat pa ma suchoi choidana oigani amadi sugumba sanaroi gidamakta semgat piba sina tungda horakadoriba Manipur gi naharol singda afaba akoi gi lamchat chumba amadi sanabagi lambida henna khumang chauchan ba oige haiba se suchoi choidana manglan no moina lehoragani amadi Manipur gi sanaroi singna Matamgi matungina ngasigi Olympic Park asida makoi statue su soidamaki thamning bagi wakalona do polakani haina ina satawe amade ngasigi sarkar asina tobiriba sports ki movement lomda infrastructure lomda amade sumaina semga sagat pirakpase amakaso henna toba ngambo oisanu haina ahangni sorgi mafam da thonijari. Thank you very much. Thank you.
Thagachari Shri KSH Thoiba Singh Mamalyam Labawafam Thambiramba Amukahana Thagachari. Mathanga City Olympian Park asi Sembada 10 acres of land donate Obirakiba seat ki mafamda ikai kumna ba uchabegi tanja du lojage mayampum namaki mafamda Thagat Poina seat ki damakta ahobukuba amatang nijari seat na Olympian Park asi ki damakta 10 acres of land donate Obiraki. Honor Taunabegi damakta Kausanjari Shri A. Mobi Singh President seat. President sige mafamda nga sige Chief Guest oina lengsin beriba Honorable Chief Minister na lengyan fiya madibuke pibinabagi damakta nolok na ningsing jari. Shri A. Mobi Singh President seat Olympian Park asi sabang matamda 10 acres of land donate Obiraki. Thagachari Tauramaka Tata Jarakpoina Mathanga City Shri T.H. Radhesyam Singh Honorable MLA Herok Assembly Constituency and President Manipur Olympic Association respected Sabu Wafam Karatambina Begidamakta Nolok na Ningsing Jari. Mangda lengsin miriba khuding makpoina kok nondono khurumjari ngasi miyamda Manipur Olympian Park Kusinna bagi thoram sida Chief Guest oina lengsin miriba Honorable Chief Minister Sri N. Biren Singh bu ahan moktada ikai khunu bochari thoram asibu preside tawbiriba Honorable Minister Sri Govindas Konthaujam Honorable Minister Works Youth Affairs and Sports kai khunu bochari Guest of honor oina lengsin biriba Honorable MLA Amadi Deputy Chairman Planning Board Sri Salam Rajan Singh Busoina kai khuna buchari Honorable Minister Khudingmak Honorable MLAs Mang the lengsin biriba Maru oiba Sanaroi Singh Manipur Olympic Association ki Office Bearer Singh Sports Department ki Official Singh DGP Amadi Chief Secretary Khwaidagi maru oina ngasigi park asigi sa semi basigi maram oiriba Manipur gi mingset pubiraklaba adugumba Olympian Singh maru oina stage de lengkhat piriba hanba Olympian Sri Nilakaman 1984 Los Angeles de yawiruba amadi eigi yamba KSH Thoiba Singh Tongan ma department ki official sing lamsibu donate tobiba organization lekai sigi khun sigi ahalaman sing support tobiba police housing corporation ki MD amadi magi team nungsi jarba press print amadi electronic media ki chinau sengboina kok nondana khurumjari Bharat ki manungda ihan hanba Olympian Singhi memory da Sema Park si Manipur na ahanba nena aina khangjaba da sina oigane na khanjai mayam Google guma YouTube te yengaga yengbi busu yagana idi thidi thijade hojikta iningsing jarakpan horamgadra na sigi damakta Honorable Chief Minister amadi Honorable Sports Minister Honorable Chief Minister gi able team member khuding makpu aina hainingai laitana thagat jari isa yauna thagat jari Government with a difference, doing the same thing in a different way. Hanasu government mayam leikre atop tongan ma state asu government mayam sports department chief minister mayam lei, but a person who does the same thing in a different way. Akoi gi sarkar led by Honorable Chief Minister Sri N. Biren Singh na akoi gi state ta last 5 years and anaki 9 months ida atai Sarkar Singna Palamba Moina Akoigi administration, governance and power. Season Rambagi Mawung Siga
ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯤꯗ ꯇꯧꯕ ꯁꯔꯀꯥꯔꯁꯤꯅ ꯁꯤꯖꯤꯟꯅꯕꯁꯤꯒ ꯃꯌꯥꯝ ꯈꯦꯠꯅꯕ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯣꯜ ꯇꯤꯝ ꯑꯣꯐ ꯀꯦꯕꯤꯅꯦꯠ ꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯁ꯭ꯄꯣꯔꯠꯁꯃꯦꯟꯁꯤꯡꯒꯤ ꯇꯔꯞꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯣꯂꯤꯝꯄꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯂꯤꯝꯄꯤꯌꯟ 12 ꯂꯩꯕꯁꯤ ꯅꯣꯡꯃ ꯑꯃꯈꯛꯇꯗ ꯄꯨꯟꯅ ꯎꯕꯁꯤ ꯁꯨꯡ ꯐꯪꯉꯝꯃꯣꯏ ꯑꯗꯨ ꯉꯁꯤꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯎꯅꯕ ꯐꯪꯉꯤ ꯉꯁꯤ ꯑꯥꯗ ꯂꯣꯏ ꯂꯦꯞꯄ ꯂꯩꯔꯝꯃꯦꯕ ꯁꯤꯒꯤ ꯇꯟꯖꯥꯁꯤꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯄꯤꯕꯤꯕꯅꯦ ꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯑꯃꯒꯤ ꯑꯁꯦꯡꯕ ꯂꯟꯁꯤ ꯌꯨꯊ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ The youth are our common wealth of a society, of a state, of a country, of a nation. Youth mayam sibu inspire tauba, makoi bu motivate tauba, aduga akoi gi engage tauba thamge haragadi sports and youth affairs. Affairs of the youth, sports is one area. Siam important no adana sregi areas na akoi na kanna focus tauba taradi. Ayam social evils problem mayam se si soidana akoi solve tauba achauba mateng ama oigani haina ai khanjai akhoigi angang singda young minds, young boys and girls, they are our future, they were our past, they are our present. Moina akhoi hana sakta ki kona so akhoi sakta lakta na hujik so akhoi sakta to ne aduna makhoi bu engage to holaga, inspire to holaga ado all the time thambiba makhoi positive keno da way da salan giba adugumba isiam achuba akhoi gi tawphum thokba thodanga mani aduna ngasi akhoi gi honorable chief minister amadi government sina sigumba park ama ihan na bharat ki oina itihasik oina linkhat piba thambiba sigi damakta ina hainingai leitana thagachari tungdasu sina initiative ama ahu ama oirakanda manipur da tongan ba akhoi olympian kayama puthorokpa ngambo oisnu haina isoda nijaraga mayam puno poina khurumjari. Thank you all. Tagachuri, Honorable MLA of Hairok AC, Shri T.H. Radheshyam Singh, Manipur Olympic Association gi President Oibiriba Honorable Sabu, Mamalyam Laba, Marik Jumlaba Wafam Kaya Thambiram Bagidamakta Amukha na Tagachuri. Mathangda, Shri S. Rajan Singh, Honorable MLA, Lamsang Assembly Constituency, was also the Deputy Chairman of State Planning Authority, Honorable Sabusu, Wafam Kaya Thambina Bagidamakta Noluk Naning Singjari. Ngasigi yamna yaifaraba pungpam masdaida Honorable Chief Minister minguna panjarabada Sri Nongthongbam Birelna Bharat ki manungda ahan boyna Olympian singidamakta makhoi gi stage thamdana makhoi bu tungda lakadoriba Manipur gi Horak liba nahas singi damakta adugumba thambiba Olympian Park haraga kangnaba sangai tiensigi miyam da ending over tawbagi asigumba thawram masdeida chief guest oina lengsin biriba ikai khumna jariba Shri N Biren Singh Honorable Chief Minister bu ina hamada ikai khumna bochari loina nangasigi asigumba program asigi preside tawiriba Shri Govindas Konthojam Honorable Minister, Works and the Youth Affairs Busu and Ikai Kundazabaga Loinana, Shri T.H. Radheshyam Singh, Honorable MLA Hairok, President Manipur Olympic Association Busu and Ikai Kundabutsari, Loinana, Nasigi Dais, the Lengsin Biriba, Honorable Minister, Shri Mati Nemcha Kipjel, Loinana, Shri Dinku, Basum, Loinana Shri Yaima Amadi Honorable MLA Singh Dais the Lengsin Biriba Punamaku Ikai Kumnazabaga Loinana Manipur Sarkar gi Chief Secretary DGP Additional Chief Secretary Commissioner Amadi Manipur Government gi Official Staff Sing Punamak Pusuina Nasigi Sigumba handing over Tawagi Program Asida Yawi Bagidamakta Sarkar gi Adugumba Mipung Kudimuk Paina Tagat Chapaga Loinajari Loinana Asigumba Olympian Park Asibu Sana Bada Work Agency or Biriba
ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯒꯤ MD amadi mahaki chief engineering staff sing punamak loinana construction gi adugumba aikoi construction tawbiriba aikoi contract tawbiriba adugumba contractor gi staff mayam pusoina yamna athuba matamda sahi ani gi manungda Olympian Park se miyam da ngasi khutsinna ba sigi damakta thabak subiriba contractor sing mayam pusoina ikai khumnaba amadi thagat pa pongdokchari loinana ngasige sigumba asidaida aikoina state su kindana tungi Manipur gi haurakliba naharol singna tamjaningai oiba adugumba makoigi munai draba adugumba Manipuri jati na leiri makai le hauraga da adugumba Olympians mayam ama ngasi lengbirakliba sigumba Olympian sing punamakpusu tongan ming panjadragasu punamakpusu aigi makai dagi ikai khumnaba uchari aduga loinana ngasige sigumba lamasi aikoi kanbiramba aikoi gi lamdam sigi network haidana yamna tangna leiba dugumba nupi kanglu pusoina thagat pa pongdoi aduga loinana aikoi masibu soidana ba senabiba aikoi gi ai marup birel salam birel amadi el tompo anina amadi nupi mayamga kanna senabiramba aduga muk aikoi gi press ki sininau singnamu yamna pukchel chauna sigumba Manipur gi tungi jati gi adugumba lehauraga da munai draba amadi aikoi gi youth singna tamjaningai oidana makoi gi matau tamangna bagi damakta press ki adugumba makoi gi tawningamba thabak mayam amasu makoina loina mak sacrifice tawraga sigumba Olympian Park sananaba honaba masidai steida press ki sininau mayam sigi aikoi tawbiramba mayam punamakpusu aigi maikei dagi punamakpu thagatpa pongdoli aduga loinana akoibada leiriba khungang sigi praja sing amadi ching amasung tampak ani gi loinabada leiriba aikoi ching tamgi adugumba yamna nuksinana hingminnariba praja punamakpusu ayaki maikei dagi thagatpa pongdokchari ngasi aikoi aigi mangdasu aikoi gi honorable MLA amadi Olympic Association ki president oriba Sri Radhesham na sohaibirame ngasi aikoi gi honorable chief minister na handing over tawriba miyam da sinariba Olympian Park ase masi Bharat ta mukta Olympian singi damakta Bharat ki tongan ba chawkhalaba leiribe state singi manungda aikoi gi sina ahan bani haidana haibi kribedo tasena mak achum baneba masi karino gome laiba sidi continuation ni toimasung government di ama khaktani government gi leiriba official machinery di ama khaktani toimasung adugumba machinery mayam dubu guide tawriba makoibu sizinariba adugumba aikoi laiba makok oiriba adugumba aikoi gi honorable chief minister gi wakhallon du neba aikoi government di continuation oiragasu government dubu head oina puriba adugumba leader oiriba chief minister oiribadugi matam gi mahang mahaki wakhalda tholakba mahangna miyam gi damakta tawningba sacrifice tawningba masung mahaki wakhal gi thinking duneba prajada government duna uthoraiba poti aduna aina haijaningi di Manipur da chief minister kaya pan gare singthana ba yaba kaya ma Manipur gi chief minister oi gare adu aikoi makoi na sang na chahi 35 palamba mayam ama tongan ba political party gi marakta su mayam ama pairaga sarkar si lakhreba adu ngasi akoi telaba matamda madusu aikoi tongan ba aikoi problem kaya mamangda corona virus ki adugumba sahi ani muk hena matam mangba adugumba mayam dugi marakta BJP na lead tawba sarkar ama leirakpa honorable chief minister Sri Birel lakpadagi dingasi Manipur da sport ki lamda orsu development da orsu singa masung tamgi marakta punna pangding manana chaminarakpa adugumba aikoi gi leader si honorable chief minister Birel ni haidana yak pangiba mayam gi marakta gi ma ko yana singthaning heba ngasi gi aikoi gi lamdam SANGAITHEL Imphal dagi kilometer 35 khak lapna leiba minute kuntra da Imphal jauba telaba matam se kanana su ngasi singtha biramde kanana su khangbiramde leiriba pasoi lamgai dagina SANGAITHEL tabada leiriba lambi se sarkar gi lambi natabadona aikoi amukta aikoi ngasi chahi humpu henjalaba
सी बाबूद लंबी से कोयलास की लंबी संगाइथेल की चिरू लंगवाई सिदगिना पासोई लंगवाई बाउसे कोई अमुक फोक चटप फंगक्तेब अदुबु 2017 दा बीजेपी की सरकार लाकपा ऑनरेबल चीफ मिनिस्टर श्री बिरेल ना मणिपुर की चीफ मिनिस्टर ओरपदगिदी अमुक तंग दा वन टाइम दा कोई पासोई लंगवाई दगिना संगाइथेल बाउसे लंबी कोई फजना सेंबी रखेबा अदुगी अखोगी लंबी सेंबी रखपा कम्युनिकेशन फरकपदगिदी अखोगी स्टेट दा रिबा अखोई पाक संगाइथेल दा उसाल मयाम सारकांदा अखोई लैरिबा पाक से मणिपुर की मियाम ना मसक खंगबा होरखियबा बीजेपी सरकार लापदगी संगाइथेल हारिबा विलेज अमदी मसे मणिपुर की प्रजा पुनमंगना मसक खंगबा दुगुंबा विलेज अम ओइरकी हाइबदी ऑनरेबल चीफ मिनिस्टर श्री बिरेन की गवर्नमेंट लापदगी अखोई की लमदम से मयेक सेंगना मियाम ना खंगबा ngamakhiyaba ngasidi sangaithel da अखोई मणिपुर की लैरिबा मिपुंग खुदिंग ngasidi अखोई सुमनगी पाक सिदा लामबदा नतना ओलंपियन सि लापदगी ngarang mak aya ngasi sangga dauri aduna lambi kari kari si kramai tawrige yeng lakpa kanda lambi suri do subam khangde ba gari macha dagina 4 wheeler dagina laisabi pakhang ahal mayam ama leptana lae ngasi di sangai tenje most important adugumba jaga ma honorable chief minister Shri Biren oyale haidana hangna aigi magai si ki praja aigi kendra gi amadi aikoi कांगपोकपी अमसों अखोई इम्फाल वेस्ट ताइनरीब प्रजा मियाम की मौत सिलगा इन ngasi लाउतोय मदुगी तौबिमल अखोई चप चाना अखोई ऑनरेबल चीफ मिनिस्टर दा अखोई तौबिमल कांगबो उचरी अदुन ngasi अखोई मणिपुर अखोइना हाइनबलै हिरम खुदिमक्ता मणिपुर से वात पादबा अखोई की सांस्कृतिक अखोई की कल्चर दा वरसु अखोई वात पादबा लमदम मनी आर्ट एंड कल्चर दा काना हाइरमबदो ngasi di sport ने हेन एडवांस ओइरेबा भारत की अदुगुंबा एनी डिसिप्लिन लमदा भारत की अदुगुंबा मसाना अमदा मणिपुर की टीम याउद्रबा अमसुंग मणिपुर मचाना मणिपुर की सानरोइना टीम कैप्टन ओइरकांदा दा भारत की अदुगुंबा टीम मदो मपुंग फाबा टीम म ओइना ngasi मिपुंग खुदिमन अखोई खलेब मसिम करिनो मणिपुर की लैरिबा अखोई की नाहारोल सिंह अखोई की निपा मचा नुपी मचा सानरोइ सिंगसिना पुक्चेल सेंगना ngasi सानबा मखोई की यामना सिंसियर ओइना अदुगुंबा सानबदुना ngasi मणिपुर दा पिक्रबा मणिपुर गुंबा सेंथोक लेजदबा अखोई की लमदम सिदा अखोई की ओलंपियन मसिंग कयाम यामगे से भारत की अचौ अचौबा स्टेट सिंग ngasi अखोई यंगनबा कांदा अखोई से सोपत्रबा स्टेट अमा ngasi ओइरेबा अदुबु मुग यामना नुंगारिदी अखोई सानरगा नखोंग नखुत टेकनी सानरगा अखोई मांगजबा इसादा सोयंगाम यावरगा मांगजरमबदो ngasi di अखोई की बीजेपी की सरकार ऑनरेबल चीफ मिनिस्टर बिरेल की लिसिंग मकादा ngasi मणिपुर की सानरोई सिंगी दमाक्ता अचौबा महाक मांगना सानरुबा अदुगुंबा इन्वेल्स अमदी मसा मसाना लौरकलिबा अखोई नेशनल की इंटरनेशनल की नत्रगा ओलंपियन अनि वर्ल्ड अखोई वर्ल्ड की ओइबा चैंपियन एशियन की ओइबा तोंगान तोंगान बा अदुगुंबा मसाना कयादा लौरकपा अदुगुंबा गोल लौरकपा मेडल लौरकपा सिंगी दमक्ता ऑनरेबल चीफ मिनिस्टर ना स्पोर्ट डिपार्टमेंट दा तोंगान मखोई मखोई की अदुगुंबा अखोई कैटेगरी की लोइनना अखोई मसागी लाइफ सिंगनब गवर्नमेंट एम्प्लॉय अममम अपॉइंटमेंट पीननबगी दमक्ता मदु अखोई कैबिनेट डिसीजन लौरगा ममांग गवर्नमेंट दा लैग्रेबा सिगुंबा सानरोई सिंगी दमक्ता योखत पीबा सिगुंबा गवर्नमेंट सिगुंबा लीडर से मणिपुर दा अखोई की बीजेपी सरकार लाकपा अमसुंग ऑनरेबल चीफ मिनिस्टर ना आहान बनेना आई मियाम दा थमजनिंगे ममांग दा गोल कया लौरे अखोई की नाकंद लेंजिन बिरिबा ओलंपियन की आहान बोइरिबा ओजा थोइबा अबदगी अखोई की ओजा नीलकमल अखोई मखोई सेंट्रल सर्विस दा मोइ तौबेवानी मतमदुगी मणिपुर सरकार मतमदुदा पानगिबदुना ngasi की अखोई की गवर्नमेंट ओलंपियन दा और एनी गोल अमा लौरकपा कांदा अखोई की गवर्नमेंट ऑनरेबल चीफ मिनिस्टर ना वामली रिसीव तौरिबा सिगुंबा मयाम सिंदी ममांगी गवर्नमेंट दा तौगिदे मखोई मतमदा तौगिदे अखोई मतमदना ऑनरेबल चीफ मिनिस्टर बिरेन गिना आहान बनेना आई हाइनिंगेबा अदुन ngasi di अखोई लाइरिक तंबा लाइरिक हैबा लोइनना सानबदा मपुंग पाना सानरोई सिंगी जमक्सु मसा मसागी अदुगुंबा हिंगनबा लाइफ अदुगुंबा मसागी हिंगनबगी लंबीदो मणिपुर सरकार ना भारत सरकार ना फजना ngasi di हांगदना थमे सानरोई सिंग अमत लेमना मांगद्रे हाइबदुने हांगना तमजनिंगिजे ngasi अखोई की ऑनरेबल चीफ मिनिस्टर ना हैंडिंग ओवर तौरिबा ओलंपियन पार्क ngasi की स्टेट दा लैरिबसी खक्तनते ऑनरेबल चीफ मिनिस्टर की ड्रीम दी अखोई सानरोई मयाम की ट्रेनिंग तौबम अदगी मखोई की
लेबम हॉस्टेल न चिंगबा मयाम अमा साबा अदुगुंबा मयाम तौननबगी मागी अचौबा ड्रीम अमा लैरी अदुना अंगांग सिंगिसु ओइबा पार्क अखोई सानबसु को ऑनरेबल चीफ मिनिस्टर की वाखंड लैरी अदुना सिगुंबा मयाम सिंगसी तौरा कांदा अखोई मणिपुर से अखोई की प्रकृति माना पिरंबा अदुगुंबा नेचर की ओइबा अदुगुंबा पोलम कया खक्तना मणिपुर से अखोई पृथ्वी की अचौबा कंट्री कया दगी अखोई से अखोई सिंथादना लैरिबा अखोई मणिपुर नेबा सेइदा अखोई की ओइबा अखोई प्रकृति न पीरिबसि नतबा अखोई की अदुगुंबा अखोई की खरा सेमजन साजनबा अखोई न खितंग यावरागदी मणिपुर से ऑनरेबल चीफ मिनिस्टर ना मलेशिया गुमना मणिपुर सु ओहनगनी हाइदो सोइदना अखोई 20-30% बाउदी ओइरबरा हाइदना या थमजनिंगे हौजिक अखोई द मणिपुर की मी लाकांदा अखोई क्राइ चटकनी लोकताक त चटकनी सेंद्रा येंगनी हारम बदुंगा सिदी लोकताक येंगबदा नतना लोकताक येंगब चटपदा अखोई संगाई की अदुगुंबा मोइरांग खुनौदा सागलिबा मयाम अदुरगी हांगांगी मार्जिंगदा अदगी ओलंपियन पृथ्वी की मिपुंग खुदिंगमना टूरिस्ट लाखो कांदा संगाइथियान ओलंपियन पार्क से यौरमदबा यावररोय हाइदना याक थमजनिंगे अदुगी दमक्ता अखोई ngasiदी पासोई लंगाई दगिना संगाइथियान बाउगी लंबी सेमननब होनबदा अखोइना वारमबदो ngasiदी पासोई लंगाई दगिना संगाइथियान से लंबी फरीबरा फतबरा से गवर्नमेंट मतम चोपदा येंगदना लैगरदबनेबा मरमदी मियाम लामनिना मदुगी दमक्ता इन ऑनरेबल चीफ मिनिस्टर बोइगी माइकैदे हन्ना तागत पपोंगदोइ अदुगा लोइनना ख्वाइदगी अमोयना फबदी अखोई चिरु लंगाई सिगैदे कोलेन बाउ ताबसे ओनली 5 किलोमीटर खतने मसी ऑनरेबल वर्क्स मिनिस्टर का अखोई ऑनरेबल चीफ मिनिस्टर जु यारे असीमगा चलगा फाउदोगदी अखोई की सिगी माइगै सिगी लमदम से अखोई असुकी मतिक अखोई हाईवे सी सहीदा याम बाईपास लोई लाने ओनली 5 किलोमीटर दने 12-17 किलोमीटर दी अखोई सम्मेबा अदुना अखोई की नागयत लैमिनरिबा अखोई की लमदम सिगी लैरिबा चिनिनाउसिंग कोइरेंग चिरु अखोई कुकी लैरिबा अखोई की मयाम अदगी मखादा लैरिबा अखोई कबुई अदगी मैतै शेड्यूल कास्ट अदगी जनरल लैरिबा मयाम अखोई से असुकी मतिक नुंसिनना लै अखोई से अतोपा डिस्ट्रिक्ट सिंगी द येंगनरुब कांदा अखोई से असुकी मतिक नुंसिनना लै अखोई कुकी नगागी अदुगुंबा चौबा इथनिक प्रॉब्लम लाखो कांदा सो अखोई मैतै मयाम लोइन हुबसलगा अखोई खन्नबा यादेना पुन्न केम तौरगा अखोई थम्मगा ngasi बाउदा सेटल तौर लाखने अदुना सिगी लमदम सिदैदा साउखत तौरांगी डेवलपमेंट पाइकलकपा कांदा अखोई की लमदम सिगी लैरिबा चिंगी निंगथौसिंग अदगी तंपाकी लैरिबा वैली की लैरिबा क्लब मैरा पाइबी मयामना पीरिबा कोऑपरेशन से अखोई मतुंग दसो अदुम पीगी गनी अदुना ऑनरेबल चीफ मिनिस्टर ना अखोई अचौ प्रोजेक्ट पाइखटपा कांदा लम लैतरगदी लमसांग केंद्र दा अहांग लमहांग मयाम अमा लैरे अदुना अखोई अदुगुंबा मयाम सिंग अदो अखोई पीननबा अखोई मियाम की पाइखलकपदा तुंगी जेनरेशन की दमकता तुंगी मणिपुर की दमकता पाइखलकपा कांदा अखोई मधुगी कोऑपरेशन पीननबा लमसांग केंद्र की प्रजाना लैरी हाइबसे हाइजरगा मयाम पुनोंपो अमुकन थागतपा फोंदोकचरी थैंक यू Thagachari, Shri S. Rajan Singh, Honorable MLA, Lamsang AC, and the Deputy Chairman of State Planning Authority. Achumbani, Honorable Sir Nataupiramba, Parkasina, Mamal Yamlaba, Wari, Liduna Lehoragani, Sabu Amukahan Thagachari. Ngasigi, Manipur Olympian Park, Miam the Kutsin Nabigi Thorum Seda, Lingbirakliba Kwaipum Namakna, Mang the Ubiriba, Ningti Jaraba, Olympian Park, Asida Ladyba, Structure Singasibu, Design Amadi, Concept Obirakibasi, Huidrom Design Nani, Masigi Managing Director, Huidrom Suresh, Mahaki Damakta, Ahobakuba Amatang, Mayam Gima from the Ginijari, Tagachaboyjan, Oina Aduga, Chief Guest Oina, Lengsin Biriba, Honorable Chief Minister, Shri N. Biren, Sir Nasu, Shri Huidrom Suresh Singh Mafam Da, Achamba Kudoloina, Lingyan Fiamadi, Buke CPB Nabagi Damakta Ningsing Jari, Kausinjari Shri Huidrom Suresh, MD of Huidrom Design. Manipur Olympian Park Design and Concept Sembirakibani Shri Huidrom Suresh.
Thanking you all once again. Mathang asidi ngasigi tauramgi President oina lingsin biriba Honorable Minister of Works, amadi Youth Affairs and Sports, Shri Govindas Kontaujam, Honorable Sabu Tauram Mapugi Warol Tambina Begita Makta Noluk Naning Singjari. Mayam pumnuk pukhoirom jari. The person who does the same thing in different way. Chamana potama mayam ga manadana tauba. Adu ayamba ngasai Manipur Olympic Association ki President Soibiriba Aigi Maruf, Honorable MLA and Advisor to Honorable Chief Minister Sri Radhesham ji na habiki baduni. Aikoi Bharat ki oina taseng na yengjaw matamda Google se hangdo yengjaw ni mayam se yengbira mani kanjai. The first of its kind in India. India dadi atopa country dadi khara leire. Akoi India dadi ahan boina Olympian sing da dedicate tauba makoi da akoi na recognize tauba oina Manipur Sarkar na ngasi Honorable Chief Minister na mayam da khusin na bigadoriba aduga tang tarukta Bharat ki Griha Mantri Sri Amit Shah ji na sangabe khiba Olympian Park ki Sugum Lavaning Thijaraba Thauram Sigi Atoiba Atithi or Viriba, Honorable Chief Guest and Honorable Chief Minister of Manipur, Sri N. Viren Singhojibu Ahan Makadai Hana, Ikai Kum Nabuchari, Loina Loina, Dai Selection Biriba, Guest of Honor Oina, Honorable Deputy Chairman, State Planning Board, Sri S. Rajan Singhoji, Ikai Kum Nabuchari, Manipur Olympic Association ki President oina thaupu biriba Dr. T.H. Radhesham Singh ji MOA gi su President oibiba adu danatana Honorable Chief Minister gi su Advisor oibiriba bu soi hang ikai khumna buchari dai selection biriba Honorable Minister pumna poi hang ika ikok nona ikai khumna buchari dai selection biriba Honorable Chairman, Deputy Chairman Singh, Ikai Khumna Buchari, Dai Selection Biriba, Honorable MLA Singh, Ehang Ikai Khumna Buchari, Chief Secretary, officials Pumnamak, DJP, and his officials Pumnamak. Quaidagi Maruoina, Dai Selection Biriba, Honorable Chief Minister Gi Wakalonda Olympian Park Amasabagi Inot Hapiriba. Manipur gi ahanba Olympian ayamba Sri Tamo Nilokomol Tamo Thoiba Anibu ay hang nikai khumnaba uchari loinana mangdalengsin biriba Olympian taramapan maki family members Olympian pumnama makhoina Manipur represent tawbiduna Bharat represent tawbiduna Olympic Games kaya da saruk yabi baduna Honorable Chief Minister gi wakalonda Olympian Park amasabagi inot ama happy dana ngasi mayam da dedicate tawbi gadori base 19 sina leram da bataragadi tawbang amam loi ko haibagi wakalonda akhoi da phauje makhoi punang poi hang nei kai khumnaba uchari mangda election biriba government gi officials pumnama Manipur da Sanaroi Singbu Lamjing Biriba Associations Pumnamaki President Pumnamak Officials Pumnamak Sports Punung Sibiriba Sports Pu Puning Thagot Biriba Mangdalengsin Biriba Kwai Kibik Prinamasung Electronic Media Gi Media Persons Pumnamak Pasoyangna Ikai Khumnabuchari Ai Mayam na Hainaba Malay Honorable Chief Minister na chakle na chokoma sinbiri akhoi aduna saksa mangda wa yam sangang base aphaba mayam orisu chungta taning dabne na idi yam ten haijage the person who does the same thing in different way haibasi ngasa haibigi bado poti leiba adu uthokpa ngamdaba karigum khara tongan ba mawong tokthorok bado Manipur si handak Honorable Union Home Minister na sangabigi basida
record oiba port khara lai badun akhoi Olympian park sima ngasi honorable chief minister na dedicate akhoi ye prajada dedicate to bigadori basima leire India ki first second da akhoi gi marching polo statue se the tallest and the biggest in India polo gi sigum se India da ne record ne ko mathang da mo akhoi gi INA ki flag se the tallest flag the highest flag in the entire northeastern states India ki flag pai base aduna in hajari se record oina thambase aduna ina adum khajaba matamda a lot of things are in the pipeline anuba khogi honorable prime minister na habiba anuba bharat ama hojik si amrit kal ne hai amrit kal se next 25 years se koi amrit kal oine aduna aduna amrit kal gi part amane se khogi azadi ka amrit usab tawre amrit kal gi matam yor hai base aduna a lot of changes in the state also all of us will enjoy in the days to come lakadori matam se tongan ma mayam ma I lakani haiduna ai mayam da thamjani Olympian park si supnagi park si yeng bakak to oiroi dori ni asidagi sida akhoi lakadori si digital experience center and the training center amasul akhoi la ani makha sida akhoi yamna international gi players selection phanga ba sing si ningthi jana sida training to ba yana ba the same time Samsung ga akhoi ga collaboration Samsung ga akhoi ga tawre haraga akhoi khumbul na pak ta soma akhoi lakani ba aduda akhoi gi application of science in sports asisi akhoi yauragani masigi da makta honorable chief minister gi ahuba khubam dang mayam khubiu masi he has created all these new things masina yawador si ahan bada akhoi discipline ahum judo weightlifting and boxing ase akhoi yawgani aduga mathang da mu akhoi na ngasi khinjariba statue sing se asida akhoi tungda horak liba akhoi sanaroi kaya asina wakhal amadi inot amadi pokhan birani na ngasi honorable chief minister na tawri sida akhoi gi so statue ma khinbagi wakhal am soin polak kineba so that akhoi state sida per capita income da yeng matam da akhoi gi state sina highest Olympians puthokpa state amaneba 19 akhoi gi lariba population sida yeng matam da aduga kendra gi da khwaidagi masing yamna Olympian puthokpa hairagadi honorable chief minister dum champion oirani ko kaino hingang gi na yam oire bangsi se aina haibane masigi prize of pi taragadi sar nang na dum phangta bane hai kanda no eva honorable chief minister chumni chumbe aduna naharol sing sida punging thogat na ba supnagi picture yengaga satkhiba nataba o aigi su picture aigi su statue ma asi sida khoi khinna ba hodage haibagi aduguma wakan mayam thokpirakani aduna khoi honorable chief minister lising makhada toina khoina panjaba piba yaba khudong saba mayam pigani policy program de horen honorable chief minister na haibirak aduga khoi gidi honorable chief minister lising makhada khoida thadana honorable minister union minister una handana 1999 dagi 5th national games da laihiba khoi equipment du natabada equipments khoi modern equipment sing se khoi angang sing sijina ba phangdeba even cycle ga in toy haijabado cycle mari khak laibada khoi goal 10 phangeba aduna ina anurag thakur ji haijabane adu taragadi cycle 10 laidi medal camp phanganang ti yengbi oina likewise so many equipments see outdated oiba obsolete oiba equipment sing na habado by November the PB ne khoi da habiramani adu election leigiba Himachal Pradesh ki magi state sigi aduna khara thengthabani adu so honorable chief minister na kanna habibadagi athu matam da khoi gi haurakliba isa sanaroi kayana matam ga chunaba matam ga chanaba equipment kayama khoi pira ani adu da nate honorable chief minister na khoi da PB ba khoi pauta ki matungina every districts every subdivisions asida khoi sports ki infrastructure se modern sports infrastructure sing se akhoi install tawna ba kanna hona jari sumnagi Olympian park sida invest tawna tana
every subdivisions, every district sing sida koi modern koi equipments aduga modern facilities sports ki koi thamnana ba koi yam kanna sarkar sina kanna honajari adu matam khachitang sang ba khoina aduna ni aduga masina koi gi laibak si sembada afaba naharon kaya puthokpada sana khonabada afaba puthokpa adu mathakta laibak sida nation si building to bada semgat pada akoi gi afaba naharon kaya contribute to nuna bagi wakalon duda akoi thamjabani haiduna ai mayam da thamjage aduga angakpa mana ai ama khatang paudamam da tamjage mayam adum tasu tabira magani Odisha dagi lakpa minister Odisha dagi minister amala ami mana magi purpose of visit se honorable chief minister se world hockey championship ama Odisha da pangthoi basigi akoi chief guest nom khatang oibiyo wedan lakpiramani adunga saigi slide si kup kapa akoi Olympian park se slide si kapa matamda mana hangi asi sariba mi sing se aduga contractor sing aduga architect se foreign dagi engage tawra hangya asing mane ko is it true asing mane se hangmado ada inga sai hek lakpada haijaba na ina handaki world cup yeng musasa matamda Qatar da makoi lehoriba main stadium dugi hypet design man ba makoi ada kenum lai si gazebo am lai si kupta am lai base aina Qatar gi machet am dei asai sida u phangle na inga sai dei chokthok jar mem akoi pone nei khoni chokthok jabai wa nataba asing asing mo uru bodo aduna akoi da la iba development sing si akoi na bu thawa yauraba akoi na bu khara sincere oiraba then akoi apaba thabak mayam to bangam ngani edna ay adumaina thamjabani aduna ngasi honorable chief minister na mayam da khusin na bigadoriba Olympian park si neat and clean thamba akoi ki sense of belongingness ai gi pot ni ko haina khanbiba maru oina akoi ayam ampham sida nana sem sida kwa hek otho ambagumba adigi toilet hek thudi ambagumba mayam ama sai thengdana jabadum mafam sakida hek sakibada madu yadre hek da haiba yung kan repairing to busi kuidre hek to oiba ado akoi sarkar gi side gi so honorable chief minister na kan takpire yamna section ne yengadabani haidana du so ko yengjage prajana so ko the sense belongingness ama lainana ba hona ba se khwaidagi hena khoi da mathok tai haiba wafam khrasi thamjaba ga loinana ai matam yam sang lawjaro sa haijabani aduna akoi asi hek loibaga akoi achauba chakle nama akoi khumul lampak sida sinjari asida honorable chief minister gi behalf ta honorable chief minister na sinbi bani honorable chief minister na times of india gi small state singi akoi state ki development gi achievement si 3 times in row mahang na champion oiba aduna madugi dam tu aso khubam dang mayam khubi oina khubam khata ni jage aduna madugi su aduga akoi gi leriba players sing handak national games gujarat ta yabiruba aduga olympians gi asiguma numisiga yamna iroina na sakle namakha honorable chief minister na sinbi bani masida function hek asi hek loibaga akoi khumul lampak lomda sakle na si yabiu haidna mayam punong poi hangna nimantran tawjari wafam kharchi thamjabaga loina ai hangna mayam punong po amukka na khoram jari jai hind record thamada chithab am khata lehore inga sai se akoi Olympian park se sahi kam sangam do male sabada hamayam da kyong habiyo just guess tor ga habiyo 8 months asi kata haijar we record na haijar bone koi ka haijar se Thagachari, Honorable Minister, Works and Youth Affairs and Sports, Shri Govindas Kontaujam, Olympian Park asina miyam gi damakta amadi players sing gi damakta thambiri ba khudong chaba sing takpiram gi damakta yamna nungaijai amuka hana sabu thagachari. Ladies and gentlemen, our Honorable Chief Minister, he himself is an ardent sports lover and a sports person himself. Mahaki tungan ba vision amana pumna magpu amatoina pushin biraktuna Olympian Park miyam da khudoloina pibibani. Ladies and gentlemen, please welcome the Honorable Chief Minister of Manipur, Shri N. Biren Singh, for his address. Hai mayam punama kai kumno bochari ai matam sanga logjaro ge sigi Olympian Park si
ꯑꯩꯈꯣꯏꯒꯤ Honorable Union Home Minister Amit Shah ji na nan tarik tarukta formally sangabiramabani adubu ikoi government gi leibiriba cabinet collection aduga chairman MLA mayam pullakanda akhoi amtang Manipur sida leiriba sanaroi singbu yokhat piriba pura mamagi laikai Mamagi Kungangda, Mamagi district sacrifice orga Sanaroi Mayama Putoiba Sports Association sing Sports Ki Club Kun Kunda Labor Club singi Yaubu Mangamdraga Sport Association gi Secretary President Mayam Angtang Kaur Minari Harga Olympian Singdugaloina Nangtang Ekoi Mapamdu da Kusin Nasi Haidana Koi whatever Malogja Badagi ngasi gi handing over gi program si pangthok sebani aduga suma program si election biri bai matam tension la abanina ai amamam moina sachar roige dais the family bai gi honorable minister Kalik Singh honorable chairman Singh honorable MLA Singh chief secretary DGP government official punamak aduga yam maruina Ozanil Kamal Kusi waza Nilkamon haina hockey aina khong ka wudu troga kusi tum thamangda dum hauminer kwa sanaminer pani adagi thoiba aduga mangda election biriba Olympian sing amadi magi mari mata sing atai lakpiriba sports association gi Manipur Olympic Association gi president aure secretary atai association mayam gi representative sing aduga yamaroina khoi lamsi donate to bi khiba hojika su haibi khraba ai gi marup sing ai tamubi aduga khoi rupasandra hoi gautam hoi digi laikai gi oina senabada khoi tompok aduga zabirent aduga Kun sigi khoi leiriba Kun sigi siri Athong Haukip Saibung village ki chief media gi marong pang e punamak ikai khumna busari loina yamaroina ina ngai basi khoi architect se khoi gi angang seng ne khoi gi khurai degi ahan ba magi trial si ai kanoda kuigi ainegida ainega si Olympian Park ka si yengbani yamna fajana tawkhre aduga sabiriba Ramesh just within 8 months ani si loiris the full quality yam fajana laiba koi Govinda ji temple suri baduni mas quality aduga hosi aine duga Nakitang aikoina makhoi sugumba si khara aikoigi nakna thammaga Manipur si mang pu serdi darkar leiba aduna ai punang pu kai khomno buchari matam sangna ningaga lakpani pangthok pangamdaba maramdi masigi pangthok nabgi damka aikoi angle punamakta support changi madugi innovative creation tongnana bagi port wakhalon mayam dai samna lamsi leitragasu kramais tawni nomai khoi sum phambada ai kariguma khara tawgen khalli lam leite khote ai lam pigene se khoigi tamubi hoi rupo hoi madudagi tholokhi bani koi rajen ai marup lamsangi magi Kendra ka tayo na ba area ni ma yam thawa yaw na honabi yam support tawi yam ating pangi aduna tawri bana sai wangang loi mayam haibi khre Manipur si sports ki damakta Bharat ta maming leiba dum state mane India sports ki powerhouse of Indian sports side ni adumangna amakatang aiba National Sports University si Honorable Prime Minister Narendra Modi ji ne koida pibi rakhrini
na sugum basi de akhoi na tongan ba khara tawbum thoi e gai na gi wakhal da lakcha ki bai batar aduna mafam je phangba ga loina sima tawrosi haidana tawgi bani adu ngasi di mayam gi blessing dagi support dagi ishorna chanbi dana mayam na khushin na ngame ngasai khoi sports minister Govindas na hai ki ba dumaina si hujik tem thoi ba khoi phami se masi training center sar ka doini excellent training center khoi Samsung ga tied up tore moi gi dagi kumala pak ta so ama khingani sida so ama khingani cafeteria ga yauri even khoi sai rajian na hai ki ba dumaina mi leibam sanaro sing leibam bawa hostel bawa sar ka na madi training tham bagi long term plan na me khoi de leijari ana sina first phase second phase in mathang mathang khoi lakani khoi kari gumba khra tawninge mayam ne no bira mani kari gumba khra khoi government sida khoi team sida ida kari gumba khra tawning ma khra leibani mayam ubiram gon aduna khoi waba tumba chaba thidane khoi na chelis khidang history create tawninge kari gidam ta leiba khoi manipur gidam ta khoi manipuri sing siam na peculiar oi bajati ne khoi khoi gi history naina da ba kangbu na khangoi naina ra kan da khoi isa na isa bu khoi yamna kijaba isa ba khaluraga paruraga naina ruraga khoi je sumai na khoi survive tor pole ga na khal kan da khoi si yamna thukla wa phaujaba adu ma jati ne khoi naina da ba kangbu na di khangoi naina ba thi ba kangbu aduna huji kaino na ga bharat ki president adagi prime minister adagi kaino union home minister Amit Shah ji hoina ga yamna with respect yang is with honors khoi da moigi khoi na khangam da pot ka ga moina Andaman Nicobar ga chalaga Mount Manipur ga na tawraga pira iba adagi nahan ga sidai da mana hairam ba tawram ba da khoi da pyramid respect recognition hekta pangtuk to buya banate yam komna nainera ba yam komna nainer parwa matung da tawrpa pot ni hoi miyoi bani asoi ba ran ba se khoi gi marakta gi hana soi dana bulang na gada bani khoi gi marakta pang soi da ma tawning pangtuk do ga mina wa ma hairam dana adu dum tawni khoi haibidunu yai dum to adu togums khoi mina hairaga di yai Langera sumgera khoi tumil leine mi na haram adi yaro ene ta kana pokthok tholok pura duna khoi da buji kari Manipur University da kari lairik tammi professor na kana da kari hai khoi history se lan katuk ka karan ga puwa mayam do adu han sum tho khoi hana sum tho kiseba khoi masel hana sum thok na kiseba adu ne khoi ki target ngase khoi sum mi ni wari poni ne ayuk ki nungdang ge khoi na ching da man khoi chen chiali je kari glo interact tong ne phok dok na rin wari sanarin grievances mayam problem mayam de khoi share to min na rin adu ki matung da ni punsil lai se hoji waron trak ke khoi warning ai oidre khun tho ga loi an gre khun no chik tho ga hoje sangon da live video mayam se roi bani khun gi chief sing khun gi leader sing voluntarily tho ga loi na popi an gre akhoi campaign walan magine yana ba sat leiramba mangthar ibdu uramda aduna ina akhoi manipur amakhak semba hora bani hoji karma manipur khena balai te manipur singmi na traga tammi kuki naga maitai adu ada khena balai te akhoi amatani ko where all manipuri we are all indians haiba du ki concept tai khoi amakhak semna na ba hona jarak pani hoji ayam baloina hujik phaugi oina di khoi na changchal ai sida disturbance leite yam phajana khuding ma pan thola ga thabak tori olympian tarama pansi na moina olympic games hanan mo honar ko da moina warang badaba aduga olympian tarama pansi na moina manipur pik khama manipur sil gi moina moigi kuthang da gi manipur bu pithribi da piri ba recognition honor bharat ki miyam na khoi manipur da yengei ba nungsiba miyeng respect si punamak se adugi potu ne khoina mayam na di tawre do khoi state government na di olympian sing sigi
recognition tawum thok ta brai ba adu kumagi wakal du lakana tawjagi bani national player mayam international player mayam punap chand bani na only Olympian khaktagi oi ba port ama sem bagi wani national player international player mayam si yamba adu masi haiba national international player mayam si lakha level mathang lakha da Olympian yore ini ana haiba mayam du gi jo khoi aina sports minister wo jadi ngai matam 2007 ningsang biram gani one time akhoi solution nama gold medals mayam gi pigi national level da international level da gold medal phangba sing se khoi one time gi solution aina khoi loina tawrakan da khoi thabak pibagi ama tawi 140 around subject to correction adagi mayada similarly adugi matung da khoi sports department da 5% not only in the sports department all department da sports ki quota 5% ko dum tawraga sports men sing bo khoi sarkar ge thabak piri adu naktaba tai da su khoi dum pi adu hujik su nahan khoi Gujarat ta women's football gi lobirak paisa sing moi thabak pi haning bagi moi ingon da khai atai mayam so yes why not huji khoi na tawra kadur si 2007 aita ina sports minister wo jadi ngai da one time gi oina national players sing mayam tawgi badu maina khoi amuk one time amung tawni maramdi sahi khuding gi pile ding am moi national games champion di mathang lakhona adu gi nga ngai grane bro akhoi atop department da khoi gi atop mi changbam le roi maram di khoi gi national gi kano di gold medalist yam banina aduna khoi no ji khoi sports minister ne kai ne khoi punna khanare adu kadanda 2007 8 tawgiba dumaina sigi 22 23 gi sidai da one time gi oina khoi gi gold medalist mayam sigi list lo kholaga national level gi international level gi silo kholaga da khoi karai da government gi suitable jobs karai da moibu accommodate to ya bagi haibudo khoi sungsoi soidna yengani haidana iduma ai thamjage mayam da kaino sin pangangang ba political do targum si husi khoi adui matam nate national gi sports person sing thabak piro adu kanana hai gi baga sulite but with a matter of policy ma sange policy yauduna jatra hulama ga ai matam to bune du yaroi boji koi jatra hulama ga sinna boji sumaina sinna ga do bune koi thabak tawge thobal dam sarami sahi ka sange khubibra 80 da khuga dam 19 ka da no 80 do na lotion makram matam loi jai ai gi 70 2007 8 lotion ado mahanagi cm duna mai matam saramani haidi jatra hulaga da thanamani na haidi abadum similarly huji adungai jatra hulawla thambai di amla eba si budong marjing di sahi kya sangi budong marjing di sahi Nepal 2000 kaino da gi warang gani 13 da di warang gani adum kan paisa khara hapne hapi ramaga dum 14 da gi paisa khara hapne hapaga paisa ta khayam lok thokraga dum sangam da le asi bidong na isi nang CM oi da ding ngamroi gan tharaga lo sel ma lai be sengba aseng bane aduna sum lam kan bai di am lai ba khuin mama ngai angang ngai da singyan ma rupa singyan ma ka ba je noi di sing mayan tam khang moi sai je phajab lai di siju ai gi na thangpham mam thang sai thakpham mam tham sai thakpham mam tham ga amta tum na ba yan da ba tompong noi so sum bane adu karam jaw ba ko adu nate akhoi gi this just whatever we promise aduga akhoi khara wakal da khan badu akhoi deliver to ruga kana han badu ne yengmuyo ta sahi manga sida akhoi na deliver to ri mayam siong ima market chingdam to leram de ima market kya no ngasi tara kun thaki mathak tani hojik sayo chingmi silnaw se kayam harawi example ki wani sara khusin na badu na mayam na pame ba basan dukna ju pam de ba kisu aduna akhoi di basan da pangse sattaba kangbu ne aduna ne isu kitang maramuk ka saugun ba yori do haidi thabak ko tawri nga da ngangsel ku je saunging nge ba ado hujik si loina mo hona ba da mayam tak to bo ne khoi karak seli sidai da karak honai kaino gi ibdo margin gi do handa lotion na balak na ba da tumna ponte ne nangno paira ko wax minutes ga si ahing ada lainer rim ni nongpok thong gi hang na ba do hona ba da
kaya mo na tawag ko incursion mayam do request amuk tawni amuk su kihanni amuk su request tawni laidai ado ahing am do loiri mi lambi pak podo nung din da wadi pak podo yaroi da nung din da wadi lambi pak podo yaroi ba ado ahing da lambi pa im sumaina aine gi semkol iba sigi mayam si hojikti manipur gi asset oire da mayam lakpa kan haire kai kai chakka da ge dong sai rajian hai do hojik ethnic park yeng ba yare aine yeng ba yare adik kangkhui kep yeng ba yare marjing yeng ba yare olympian park yeng ba yare nongpok thong adagi nongpok troban wari ba jeri ba adagi si dang mau chalo kaino do koi gi heritage park ru yeng so kaino behang chalo kaino ga ne nang kaino do khugadam gi water body de hek lan ba ga da southern manipuri park kaino cultural center lai ram ni khara gai singdam punjal la ga apun ba gi pot amadi sagana ba hona jabani de koi aduna sports person jing da aina ai khoi gi pride ni ngasi khoi na si lai ri su ngasai ha gi ba do living legend ni hingna murti sarba legend never see the permissions hingna latner ba lai ga sakta mor pot nga ta ne mo sports and mo khoi se moi dong na loina tongning ngang na bagi ngasi horei ba ngang sing na ha sing drug ta gi lap thok na ba ni sa ta gi lap thok na ba taxi ka si leiba masa mo pha ba healthy society ma healthy state mo hen na bagi pandam de khoi tok jabani ka su khang da na hai da na khoi da hen ba kari leidna to bunate ai khoi gi matam gi sor na khoi da pirak pa akhang ai mayam da gi share to pirak pa wakhalon do khoi na tasal laga semgat chabagi wani adu masi Rajian na sunga sa hai sigi jaga si khara chauna makha gi area da su khara lorga sigi lakpa kanda koi gi angang singi children park kuma ma su thamba mathok ta ga do male aduna ai koi nga sai khanaram bani Govindas ne Rajian ne koi ge tor kanda makha gi area se su children park kuma ma thambi ragidi akoi je koi pham leitam ne mi sing si ge life si recreation to pham leitam ne be koi gi manipur gi si hek no ngan ba na hawai ge do sibai la ye thong lo sango ena sang ga manung da me se da ade imanoi tho maira sang sango ena tor ga sorok ka tor ga khoi manu lai ra ga adu da dum life si sahi ni phu yang khai se le ri ko life ki meaning ai gi sama pur ga gi ni pi ma pur ga gi puroi ba pur ga ipa pur ga koi bham bam da sal ga ngak recreation to bu ga je khoi da khangak ki dra bane ba khoi noi khangak pur khang de ai ne pol pa de khang de adum masi iranga silak pune just only last 4-5 years masi hang tur pune aduna ni ngaranga di mai pi masi silak pa miyam do kaino do ui video da mi khuyam mamani aduna marching ga di chandra da ai ne aduna mayam da ina sigi just sigi appeal amakak tawninge ngasigi lubanan ba lady se Madi nahan ki Orissa ki minister ma khaluna foreign company ne sabdo no uba mam di act mayam su feel to birong ni ai ma khongum to ng changning de nahan ahan ba yeng bla phakan do he ai MLA mayam sai ne noi khongum ma pan than mo ko mot kane sigi sense of ownership sense of belongingness akoi yes and every public to leira kanda akoi neat and clean thambang ngoni la kani swai da kainom sarang ngoni plastic am da hapsal laga mana porei ba sagi makhum do ro sana be makhum do ro magi plastic to da hapsal laga pu ba yaina ai mithai ma sa matam da gari manung du da mithai du gi maku do phikau hapsal la pore phikau hapsal la pore ga yum yor kan da yum gi dustbin tha jai khara ai khoina hogdok ta di kana tawni khomal lam pak se hantak tingat na fajana sheme hekta roi bi da koi Santos trophy kaino gi Duran Cup ki do je Santos trophy su sana ge hari fajana sheme ado hojik ka tam kan da khoi go maru go bidan sa hai ba toilet kar ge mayam do fajana mu ikai kai re leide ado na koi sana ro sing ju khara discipline nam kha na bound or go satra ga de koi society se yada bane ado na ai losan jarak pada akoi national Gujarat ki national da champion obi rakhiba aduga Northeast ki Shillong da champion obi rakhiba aduga sanaroi mayam official mayam aduga atai international gi
lamda satpirurukanda champion oibrakhiba amadi participate tawirubasing ye apunba oina khoi ngasai haiba sahi ahum continuously akoina best most improved state small state tarakpa continuously sahi ahum tarakpa aduga iroina na khoi hayang function tawgodori adubu ngasi mangjong na Olympian park si sanaroi singda Manipur gi sanaroi singda khusinna bu misida dedicate to bu misida sak chara amtang samin na si haidina koi sinjabani aduna sigi meeting si loibiraga mayam puna mangna khumalam pakta lengbiraga adugumba sinjariba sakto mayam yawbina baina appeal tawjari lotion jarak pudai amona sigi lam donate to biriba mayam aduga Sahibung village gi ningthau aduga praja sing nakhoi na yama matam dum senaraga yengaga leiradabani aduna nakhoi busuai hanan thagachari adu ngasi sports ki authority association mayam gi lakpiri mayam punamak mayam na sacrifice orga laikai gi club tagi horkanda association dagi horkanda dedication amanga loina na hona bidragadi ngasi gi national mayam puthoiba international puthoiba Olympian mayam puthoiba si oiroi the grassroots ki ownership tina koini association ki leadership mayam puna mai gai kumna buchari wapung khrase thamaga I matang sida attention jarge thank you jai hind Thagachari, Honorable Chief Minister Shri N. Biren Singh. Manipur Olympian Pakasi miyam da pibiramba matam pumbada amatoi ba wakalon galoinana aikoi pumnamakpu hiram khudingda lamjing biriba Honorable Sana lokhat piriba khongthang khuding makidama nungaiba phungdokchari thanking you once again sir. Ngasigi thoramasi loisilapegi tanjadu yaurakle thoramgi thagat wahai thambinabegi damakta nolukna ningsingjari Shri T. Fulin Meite, Director Youth Affairs and Sports, Government of Manipur. Government of Manipur, Department of Youth Affairs and Sports, amadi aikogi Manipur Police Housing Corporation ga khusam naraga sinjaduna ngasi handing over ceremony of the Manipur Olympian Park and Felicitation of Olympian gi thoram masida chief guest ki phampham langda lengsin biriba Sri Mingwaina Panjarbada Sri N. Biren Singh, President gi phampham langda lengsin biriba Sri N. Govindas Konthozam, Guest of Honor gi phampham langda lengsin biriba Sri S. Rajan Singh, Radheshyam, T.H. Radheshyam Singh, Dais the lengsin biriba Honorable Minister Singh, Honorable MLA, Pumnamak, Dais the lengsin biriba koigi respected Chief Secretary, DGP, Commissioner Singh, of the Dais the lengsin biriba aikogi dignitaries Pumnamak, print and electronic media gi ichininaw Singh, Olympian khudingmak, tongan ba association gi President Secretary, Players Singh, amadi ngasigi function asibu mapung pahan biriba Pumnamak po subsan zaraga amama moina panjadrabasu Pumnamak po subsan biraga Youth Affairs and Sports ki tarap tagi amuk kahanna thagat pa pangdok chari wahi khara se haijaraga matang swai sida tension jari thank you Thagachari Shri T. Fulin Meite, Director Youth Affairs and Sports, vote of thanks thambirambegi damakta. mayam akoi khomalam pakki gari parking da akoi gi lunch sillaga hojik arrange tawraga leire mayam amukka hanna akoi gi department gi taraf tagi mafam da lunch tu amuk chamin na bagi damakta lengmin rasi haiba wahi se pongdok chari aduga akoi hojik sidai sida dignitaries ki BBIP gi breakfast na left ta aduga officials sin kina right ta sinjari aduga mayam na khomalam pakta pulap chatmin rase
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯕꯨꯏ ꯑꯗꯒꯤ ꯃꯩꯇꯩ ꯀꯥꯁ ꯑꯗꯩ ꯖꯦꯅꯔꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ Olympian sing amadi Olympian singi family members sing su refreshment gi damakta lengshin birakna ningsingjari. Olympian amadi Olympian right side ta stage ki right hajibitare adomna phambiriba mafam gi na oi thangba maikeda thamjariba mafam asida Olympian amadi all of Olympian gi family members sing loina na koi official sing su asomrom da lengshin birakna ningsingjari.